Imphal East District manung chana leiba mafam kayada hojik hangliba community quarantine center sing ngasi ayuk Works Minister Thongam Biswajit BJP ki President KHS Babananda amadi atai party ki miyoi kaya yauna awat apasing yangsin kray ngasi gi yangsin khongsat aduda ahanba oina thungju esi ki manung chana leiba konok khongnang khongda hangliba community quarantine center da ahanba oina thungduna oiriba phibam sing hakthengna yangsin ki Indian Meteorological Department IMD na haikray madudi super cyclone Amphan ngasi numit yung bamatungda Sundarban gi saruk ama oiriba West Bengal gi Diga amadi Bangladesh ki Hatia ithak anigi marakta yairaba yari Amphan na ngasi numit yung matungda pung amagi manungda kilometer 150 daki kilometer 150 gi Khongzelda yangna thunglaraba yari hairi NDRF ki Director General SN Pradhanna ngarang phongdok khibada NDRF ki team ni phumathoin haujik miyambo sa phagadaba mafam singda hongdoknaba thabak paikhatpa haukhre hairi lakliba June ahanbadagi hauduna nimit khudingi oina AC train chani Indian Railways na senba hauragani haina Union Railway Minister Piyush Goyal na thajaba pikre masigidamak online booking su athubada hauragani hairi Hairiba train sing asi haujik jeliba Samrik special train sing asigi mathakta hapkadabani loinana Indian Railways na su Samrik train gi masing su hengatna jelhanduna migrant workers sing puthokpa sing tawbada khudong jahangani COVID-19 mayok nabagi matangda Ministry of Home Affairs na thokiba anoba chatna kanglon gi matung ina Haryana government na sports complex sing amadi stadium sing hanghanbada ayaba pikre Chandigarh dangarang states asig sports and youth affairs minister Sandeep Singhana haikibada district sports amadi youth affairs ki officer singda social distance thamduna pautak pibaga loinana mafam khudingda sanitizer sing thamnaba khanghankrai official sing course amadi trainee khudingmakna face mask ukadabani adumakpu babok singdi changhan khiroi hairi